Lainga ki makha da lairiba college sing da ozagi awat pa lairiba se athuba matam da men khatna bagi thabak pai khat kadabani haina mahiroi lub desam na takse lakpaga loinana thabak ama tawbada kumpu bagi haina bi thadok se haina education sector gi authority da appeal tawrakli Imphal gi Kesampata laiba Desam gi office da paumi singa unabada mahiroi lubasagi president M Somorjit na college sing da oja watpadagi mahiroi singna khudong chadaba kaya thengna duna lakli loinana mahiroi lubasina sumari leinabo authority da takshin batanatana Khongjang changsilakpani masigi mahayoina Manipur University amadi Desam University gi makhada laiba college singi award poza chamri kuntra gani thoi launabagi cherolama higher education gi commissioner na Mpsc gi official singda cherol thaduna khanghan basu laikre Maramaduna oza chamri kuntra gani thoi laubagi thabak Mpsc na thuba matam da paikhat piyo hairakli amarom da Desam amadi college kaya gi mahiroi singna 4-year course hangba college singi session chahi asidagi haunaba changsin kiba khongjang sing adubu laingak na tabiduna college khara da session hauba nangna ba oza thaba horakpa sisu Desam na taramna oi hairakli Higher Education की कमिश्नर ओबिदिबा जेओफ्रीना खुय पिरकांदा पब्लिक सर्विस कमिशन दा ओजा चमरी का उठागली थोय असिदा यूनिवर्सिटी की मखादा लेबा कॉलेज सिंग अदुगा देम यूनिवर्सिटी की कंस्टिट्यूशन कॉलेज मंगा यार कांदा सी ओजा सिंग सी लौननबगी ओइबा थबो पाइखा पिरो हायदना पब्लिक सर्विस कमिशन दा कोई से थाबा कोई नजरे सिगी मतुंदा कोई ngarang si samna सिगी मतुंगिना कोई Manipur Public Service Commission की chairman दा कोई address होगा और chairman की secretary address होगा copy to कोई commissioner higher and technical education अमूज़ director higher and technical higher territorial university higher education government of Manipur अनीरा copy to होगा कोई अमूज़